Assam ki Cachar district ki manung chanba Manipur amasung Assam ga lonaba Jirighat police station ki manung chanba Boma PG Zangal da tha asigi tara humdoi gi numidang da Cachar police na chatakiba counter operation da kut thoknabadagi thaudok amada aina thingkraba Kuki militant group United Kuki National Army UKNA ga mari leinaba drug dealer ama leikidre hairi Cachar police na chatakiba operations adu intelligence na pirakpa report amagi matung ina accused asi Boma Puji gi asupa jungle amada leire haibagi pau pirakpagi matung inna chathakibani hairi thaudok aduda leikhidraba miyoi adu silent dongzel alias dulung kawi manipurdagi ni hairi mahak asi Cachar district ki dinglang da tha asigi manga da Cachar police na anti narcotic drug operation chathaba matamda police na nomai kapsinduna police constable Sarif Hussain Kwasi nomai na panduna sokhibada chenaba misak ni hairi Cachar gi senior superintendent of police Sanjeev Kumar Saikiana Fongdora kibagi matung inna police na mafam aduda operation chathaba matamda police tamna accused asina nanthoknaba hotnabaga loinana nomai kapsilakhibani tungda police na handuna nomai kapada nakal animakta nomai kapnabagi thodok thokhi nomai kapnabada Assam Police Commando Battalion personnel nabazit tatida nomai maru na pankhi adubu laibak fabadi nomai maru adu mahana upliba bulletproof ta panbadagi masa di asok apan yaudre aduga accused silent dongzel nomai na panbadagi Silchar Medical College amsung hospital da laikatnaba pukhalakpada lambi da lekhidabani hairi SSP Saikiana Makataraduna Lekitraba Silent Dongzel asi UKNA ki active cadre oibada natana mahakna matam kayadagi Assam Manipur border da interstate drug trafficking network semduna ain kaina narcotic drug sing trafficking tawi hairi